Bisnupur District Law and Order ngakpagi thabak hotrong hore naran sainada kuki militant singa amuga na khut thokna bada IRB ane khunja mari sokle ngahan ayuk angan badage hauratuna numidang athengba phawbada Bisnupur District ki naran saina khulge maning thangba saruktage laingang ta abi amadi lai manai khulgi mafam singda kuki zo militant singa khul ngakliba khunja sing amasung state force ka kanba mawngda khut thokna kibada nakal ani makta misi mina kaya yaukhrabaso District asida laingak na law and order ngakpagi thabak hotrong hoduna thambadage ngarang su amuga na khutthongna bada India Reserve Battalion IRB gi ani suba battalion ge personnel ani yauna khul ngakpa khunja mari soktuna laika na khrei ngarang gi thokdok asiso ngahan thokiba naran saina maningda leiba mafam sing asida amuga na thokiba nei ngarang ayuk pung 4 lom tarak badage kukizo militant sing na kai hoduna nongmai kapa horakiba nei adubu ayuki matamda nakal ani gi marakta akan ba mongda awaya khum tawna khidrabaso numijung ba matung pung amaga minute kuntra rom tarak badagi de kuki zo militant singi maiki dagi yam laba bom sing kapsun duna pokha helak pa yauna aphaba makhal gi khulai sesin duna nongoi maru kaya marum kapsul lakhe makoina kapsul lakhi ba bom singi manung dage ama ani suba IRB post ke campus manung da ta duna pokhai bada battalion asige jemedar amaga rifleman amaga bom machena panduna sokhe soklaba jemedar aduge maming L Deven sahi yangkhai apokpa L angau kawe khudek pi mamang lekai dagi nei mahaki yethangba khongbi da bom machena pan bane aduga atopa aduna rifleman number 132001467 Salam Robin sahi kuntra gani thoi apokpa laikhidraba S Norendro kawe naran saina mayai lekai dagi nei mahaki waithangba khutke khuningda bom machena pan bani haire ngahanung thil athengba phawbada ngahanga chapmana banakalani gi marakta khut hanaduna nongmai kamna khibagi thokdokta ngarangi oina soklaba khunja mari ahan bada Bisnupur District Hospital da pukhatuna ahan balayeng piraba matung Raj Medicity da pukhalatuna laika nakhe soklaba singde nongsup kameng dage oinam ibo yai ma chahi kuntra ga mari apokpa o tomba kokta nongmai maruna khetkhiba yai ripok khoirom dage khomdram Abinash sahi kunma thoi waithangba khuningda nongmai maruna panba pasoi part 2 dage tongbram chingkhai sahi kunma pan thaiganda nongmai maruna panba amasung yethangba khutta nongmai maruna panba Gonindro kauba khunja amaga ni haire ngahan su kuki zo militant singge maikai da misi mina yaukhibaga loinana ngarang su makoi gi maikai da asi bahaksang taret tongan ba mafam singda ta duna leiba drone gi khuthang da uba phangki amasung asokpa ahumna hospital da puna bagi thaurang tawbasu uba phangki haina khunja singna phongdorokhe asokpa ahum gi manungda amade David Mangkhulal Manglai sahi kun mari apokpa lunthang kauba Churachandpur ge El Mol hoi khuldagi ni haibasu khangbangam khe mahak yauna sokpa sing Churachandpur District Hospital da pukhatuna laika nakhe